ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯆꯤꯡꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯦꯜ ꯄꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕꯅ ꯃꯆꯥꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯀꯌꯥꯕꯨ ꯌꯣꯛꯄꯤꯔꯝꯃꯤ, ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯩꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯅꯃꯥ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯉꯥꯡ ꯌꯣꯛꯄ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯂꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯄꯥꯛꯄ ꯇꯨꯔꯦꯜꯋꯥꯏ ꯄꯥꯠꯂꯣꯏ ꯇꯧꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯁꯨ ꯍꯤ ꯑꯆꯧꯕ ꯑꯃꯗ ꯇꯣꯡꯂꯒ ꯂꯥꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤ ꯇꯣꯡꯅ ꯇꯣꯡꯅ ꯁꯖꯤꯕꯨꯅ "ꯍꯤ ꯍꯣꯟꯕ ꯇꯥꯗ, ꯏꯁꯤꯡ ꯄꯥꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯏꯁꯤꯡ ꯆꯥꯕ ꯌꯥꯅꯤ꯫ ꯃꯁꯤ ꯄꯥꯠꯃꯛꯁꯨ ꯅꯠꯇꯦ, ꯏꯁꯤꯡ ꯆꯦꯟꯕ ꯇꯨꯔꯦꯜꯒꯨꯝꯕꯅꯤ꯫ ꯏꯁꯤꯡꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯆꯥꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯏꯅ ꯂꯧꯔꯒ ꯁꯤꯈꯤꯕꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯣ, ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯋꯣꯏꯕ꯫ ꯊꯣꯏꯅꯨꯅ "ꯃꯄꯥ, ꯑꯩꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯀꯤꯔꯛꯂꯦ, ꯍꯤ ꯍꯣꯟꯕ ꯇꯥꯗ, ꯍꯤꯗꯣ ꯇꯞꯅ ꯍꯣꯟꯕꯤꯌꯨꯀꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯤꯁꯤꯁꯨ ꯐꯅ ꯃꯆꯥꯎꯔꯤ, ꯏꯄꯥꯛꯁꯦ ꯍꯧꯖꯤꯛꯅꯕꯨ ꯂꯥꯏ ꯂꯧꯕ ꯈꯔ ꯐꯔꯕꯅꯤ, ꯍꯥꯟꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯤꯔꯝꯂꯤꯕꯅꯤ꯫ ꯍꯤ ꯍꯣꯟꯕ ꯑꯍꯜꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯒꯤꯁꯨ ꯃꯃꯥꯒ ꯃꯆꯥꯒꯗꯣ ꯏꯁꯤꯡꯁꯤꯗ ꯂꯥꯏ ꯂꯧꯔꯒ ꯁꯤꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯂꯩꯇꯕꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯩ ꯄꯥꯠꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯈꯤ꯫ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯆꯥꯗꯤ ꯑꯃꯨꯛ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯏꯆꯥ ꯑꯃꯠꯇ ꯌꯣꯛꯆꯒꯦꯁꯨ ꯏꯆꯥ ꯐꯪꯗ꯭ꯔꯦ꯫ ꯇꯥꯗ, ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌా ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯕꯁꯤꯕꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯀꯧꯏ ꯇꯥꯗ꯫ ꯊꯣꯏꯅꯣ, ꯏꯁꯤꯡ ꯃꯌꯥꯏ ꯌꯧꯔꯛꯂꯦ, ꯏꯁꯤꯡ ꯋꯥꯡꯃ ꯌꯧꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯤꯗ ꯊꯦꯡꯂꯝꯕꯗꯣ? ꯀꯤꯒꯅꯨ ꯏꯕꯨꯡꯉꯣ, ꯏꯁꯤꯡꯗ ꯂꯥꯏ ꯂꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯃꯅꯤꯟꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ, ꯑꯐꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ꯫ ꯇꯥꯗ, ꯑꯐꯕ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯍꯤꯗꯣ ꯈꯔ ꯊꯨꯅ ꯍꯣꯟꯕꯤꯌꯨ ꯇꯥꯗ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯡꯂꯤꯕ ꯍꯤꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤ ꯃꯆꯥ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯃꯤ ꯍꯣꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡꯗꯨꯁꯨ ꯏꯁꯤꯡ ꯃꯈꯥꯗꯒꯤ ꯊꯦꯡꯕꯒꯨꯝ ꯍꯤꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯗ ꯀꯟꯅ ꯄꯥꯏꯅꯔꯤ꯫ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯣꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯑꯉꯥꯡꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯅꯨꯅ "ꯏꯕꯦꯝꯃ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯥꯟꯅꯗꯒꯤꯅꯦ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯪꯒꯤ ꯕꯥꯖꯤ ꯑꯅꯧꯕꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯁꯖꯤꯕꯨꯅ "ꯁꯦ ꯅꯃꯥꯁꯦ ꯃꯔꯨ ꯈꯔ ꯈꯣꯏꯖꯔꯁꯨꯅꯦ, ꯃꯕꯨꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ꯫ ꯏꯕꯦꯝꯃ, ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ?" ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯃꯊꯣꯏꯅ "ꯈꯨꯔꯥ, ꯑꯩ ꯏꯁꯤꯡ ꯂꯥꯟꯕ ꯀꯤꯌꯦ, ꯏꯁꯤꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯌꯦ꯫ ꯏꯕꯦꯝꯃ, ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ, ꯏꯁꯤꯡꯗꯕꯨ ꯂꯥꯏ ꯂꯩꯕ꯭ꯔꯣ? ꯏꯁꯤꯡꯗꯗꯤ ꯉꯥ ꯂꯩꯗꯧꯕꯅꯤ꯫ ꯃꯃꯥ, ꯅꯪꯕꯨ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯄꯨꯔꯛꯈꯤꯕꯗꯥꯏꯅꯦ, ꯏꯆꯥꯗ ꯄꯤꯌꯨꯅꯦ꯫ "ꯏꯍꯦ, ꯏꯆꯥꯒꯤ ꯃꯁꯛꯁꯤ ꯌꯦꯡꯂꯤꯉꯩꯗ ꯑꯆꯥꯄꯣꯠꯀ ꯂꯣꯏꯅ ꯀꯥꯎꯏ꯫ ꯁꯦ, ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯆꯜꯒ ꯑꯆꯥꯄꯣꯠꯁꯦ ꯆꯥꯎꯁꯤ꯫ ꯃꯊꯣꯏꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯊꯦꯝꯕꯅ "ꯈꯨꯔꯥ, ꯃꯊꯣꯏ ꯄꯨꯈꯤꯕ ꯌꯥꯔꯣꯏ, ꯃꯥ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯇꯤꯟꯅꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯊꯣꯏꯗ ꯊꯦꯝꯕꯗ ꯄꯤꯔꯤ ꯄꯤꯔꯤ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯆꯪꯂꯛꯏ꯫ ꯊꯦꯝꯕꯒꯤ ꯃꯄꯥꯅ "ꯑꯩꯈꯣꯏꯅ ꯌꯣꯛꯄ ꯉꯝꯗꯧꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤ ꯏꯅꯥꯎ, ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ ꯃꯣꯏ ꯑꯅꯤꯅ ꯀꯞꯇꯧꯕ꯫ ꯌꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯉꯁꯤ ꯅꯣꯏ ꯂꯥꯛꯂꯤꯉꯩ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯗꯅ ꯃꯤ ꯑꯣꯏꯅꯕꯨ ꯌꯣꯛꯄꯤꯕ ꯁꯦꯝꯕꯤꯕ ꯉꯝꯅꯤꯁꯨ ꯅꯠꯇꯦ꯫ ꯕꯥꯖꯤ, ꯅꯪꯅ ꯆꯤꯟꯊꯤꯔꯦ, ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯗꯣ ꯁꯤꯕꯗ ꯄꯨꯕ ꯌꯥꯒꯗ꯭ꯔꯣ? ꯏꯕꯨꯡꯉꯣ,
ꯑꯗꯨꯗꯤ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯗꯧꯅꯤꯅꯦ ꯃꯤꯒꯤ ꯅꯠꯇꯦ ꯃꯊꯣꯏꯗꯣ ꯊꯦꯝꯕꯒꯤ ꯃꯄꯥꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯤ ꯊꯦꯝꯕꯅ ꯌꯥꯔꯣꯏ ꯃꯊꯣꯏ ꯄꯨꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯥꯖꯤ ꯃꯊꯣꯏ ꯅꯪ ꯆꯠꯈꯤꯅꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯋꯥꯅꯤꯌꯦ ꯃꯊꯣꯏꯗꯣ ꯋꯥ ꯉꯥꯡꯗꯦ ꯀꯞꯅ ꯀꯞꯅ ꯁꯖꯤꯕꯨ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯊꯦꯝꯕꯗꯨ ꯃꯄꯥꯗ ꯌꯦꯡꯂꯝꯂꯒ ꯀꯞꯄꯛꯏ ꯈꯨꯔꯥ ꯃꯥ ꯄꯨꯕꯗ ꯑꯩꯁꯨ ꯄꯨꯕꯤꯌꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯃꯥꯕꯨ ꯊꯝꯕ ꯄꯥꯝꯗ꯭ꯔꯤꯕꯁꯦ ꯄꯣꯛꯇꯕꯒꯤꯅꯦ ꯈꯨꯔꯥ ꯏꯆꯜ ꯃꯊꯣꯏ ꯄꯨꯕꯗ ꯑꯩꯁꯨ ꯄꯨꯕꯤꯌꯣ ꯑꯩꯒꯤ ꯇꯤꯟꯅꯅꯕ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯏꯗꯣꯝꯆꯥ ꯊꯦꯝꯕꯗꯣ ꯃꯄꯥꯅ ꯏꯃꯨꯡꯗ ꯆꯤꯡꯉꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯣꯏꯅꯨꯒ ꯁꯖꯤꯕꯨꯒꯅ ꯃꯊꯣꯏꯗꯨ ꯄꯨꯈ꯭ꯔꯦ ꯃꯊꯣꯏꯒ ꯊꯦꯝꯕꯒ ꯅꯨꯡꯁꯤꯅ ꯈꯥꯏꯗꯣꯛꯅꯕꯤꯈ꯭ꯔꯦ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯅꯤ ꯃꯊꯣꯏꯒꯤ ꯃꯤꯡꯁꯨ ꯊꯣꯏ ꯍꯥꯏꯅ ꯁꯖꯤꯕꯨ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤ ꯑꯗꯨꯒ ꯊꯣꯏꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯂꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯇꯤꯟꯐꯝ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯈꯣꯏꯒꯤꯁꯦ ꯈꯨꯜ ꯇꯤꯟꯅꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯣꯏꯗ ꯆꯪꯁꯤꯜꯂꯒ ꯐꯝꯖꯤꯜꯂꯨꯈꯤ ꯑꯦ ꯑꯆꯥ ꯑꯊꯛꯀꯁꯨ ꯌꯦꯜꯂꯤꯅꯦ ꯃꯣꯏꯒꯤꯁꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯇꯟꯖꯥꯁꯤꯗ ꯏꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯦꯝꯕꯗꯨ ꯆꯪꯁꯤꯜꯂꯒ ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯖꯤꯜꯂꯤ ꯂꯦꯝꯕꯅ ꯃꯅꯥꯛꯇ ꯐꯝꯕ ꯑꯍꯜ ꯑꯃꯗ ꯏꯄꯜ ꯀꯔꯤꯒꯤ ꯃꯤꯐꯝꯅꯣ ꯃꯌꯥꯝꯁꯤꯅ ꯐꯝꯂꯤꯕꯁꯦ ꯈꯪꯗꯦ ꯏꯕꯣ ꯑꯩꯁꯨ ꯃꯌꯥꯝꯁꯤꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯌꯦꯜꯂꯝꯕꯁꯤꯗ ꯌꯨꯝꯗ ꯄꯨꯈꯤꯅꯕ ꯆꯥꯅꯕꯁꯦ ꯂꯧꯔꯤꯕꯅꯤ ꯑꯍꯣ ꯑꯗꯨꯗꯤ ꯃꯤꯐꯝꯁꯤꯗꯤ ꯑꯆꯥ ꯑꯊꯛ ꯌꯦꯟꯕ ꯃꯤꯐꯝ ꯇꯥꯔꯦꯅꯦꯀꯣ ꯏꯄꯜ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯎ ꯁꯨꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯈꯨꯜꯁꯦ ꯐꯥꯎꯔꯒ ꯆꯠꯂꯤ ꯑꯗꯣ ꯉꯁꯤꯁꯦ ꯈꯨꯟꯗꯤꯟꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯝꯕꯒꯤ ꯐꯝꯖꯤꯟꯕꯅꯤ ꯏꯍꯦ ꯑꯍꯜ ꯅꯪꯁꯨ ꯕꯤꯔꯥꯅꯤꯍꯦ ꯑꯣꯏꯕ ꯀꯅꯥꯅꯣ ꯑꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯍꯥꯎ ꯑꯊꯨꯝ ꯄꯣꯂꯥꯡꯗ ꯇꯞ ꯇꯥꯏ ꯍꯥꯞꯄꯒ ꯌꯦꯜꯂꯤꯕꯁꯦ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯉꯤ ꯃꯣꯏꯒꯤꯁꯦ ꯃꯣꯏꯅ ꯋꯥ ꯉꯥꯡꯕ ꯇꯥꯕꯤꯅꯕ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯅ ꯉꯥꯡꯕ ꯍꯦꯛ ꯇꯥꯅꯤꯡꯂꯛꯇꯕꯒ ꯑꯆꯥꯄꯣꯠ ꯌꯦꯜꯂꯒ ꯃꯤ ꯐꯥꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯕ ꯇꯥꯍꯟꯗꯣꯏꯅꯤ ꯑꯁ ꯕꯦꯔꯥ ꯑꯃꯅꯤ ꯑꯗꯨꯗꯤ ꯏꯄꯥ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯟꯕꯒꯤ ꯆꯪꯂꯛꯄꯅꯤ ꯑꯗꯣ ꯆꯥꯅꯕ ꯁꯨꯝ ꯌꯦꯟꯁꯤꯜꯂꯛꯂꯕꯗꯤ ꯍꯧꯒꯠꯄ ꯌꯥꯗꯕꯩ ꯃꯑꯣꯡ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯤ ꯁꯤꯗꯤ ꯍꯥꯏꯕ ꯑꯣ ꯏꯄꯥ ꯂꯩꯁꯥꯕꯤꯁꯦ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯌꯦꯟꯕ ꯍꯧꯔꯛꯂꯦ ꯃꯁꯛꯁꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯒꯤ ꯃꯒꯨꯟꯁꯨ ꯆꯦꯜꯂꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯑꯆꯥ ꯑꯊꯛꯁꯤ ꯌꯦꯟꯕ ꯂꯣꯏꯔꯒ ꯈꯗꯥꯡ ꯑꯃꯨꯛ ꯅꯣꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯍꯦꯛ ꯐꯪꯕꯒ ꯆꯠꯈ꯭ꯔꯅꯤ ꯏꯄꯥ ꯂꯩꯁꯥꯕꯤꯗꯣ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯂꯦꯝꯕꯒꯤꯁꯨ ꯑꯆꯥ ꯑꯊꯛ ꯊꯨꯡꯒꯗꯧꯔꯦ ꯊꯣꯏꯅ ꯂꯦꯝꯕꯗ ꯏꯕꯨꯡ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯌꯣ ꯉꯝꯖꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯔꯝꯒꯦ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯈꯣꯟꯖꯦꯜꯁꯤꯒ ꯃꯤꯅꯣꯛꯁꯤꯒ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯒ ꯂꯣꯏ ꯐꯍꯜꯂꯦ ꯀꯔꯤꯅꯣ ꯏꯕꯨꯡ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯒ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯒꯦ ꯏꯆꯜ ꯑꯩꯒꯤ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇꯦ ꯑꯩ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯁꯅꯥ ꯁꯤꯟꯌꯦꯛꯄꯨꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕꯨ ꯆꯥꯅ ꯊꯛꯅꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯏꯕꯨꯡ ꯏꯕꯨꯡꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯄꯤꯔꯝꯂꯒꯦ ꯏꯕꯨꯡꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯣꯏꯅ ꯀꯣꯛꯆꯔꯣ ꯍꯣꯏ ꯏꯆꯜ ꯏꯁ ꯁꯤꯗꯤ ꯌꯥꯝꯃꯤ ꯏꯆꯜ ꯑꯦ ꯂꯩꯕꯥꯛꯇ ꯂꯣꯏꯅ ꯇꯥꯔꯤꯅꯦ ꯂꯐꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯃꯪꯒ꯭ꯔꯥꯁꯤꯡꯁꯦ ꯂꯣꯏꯅ ꯅꯥꯟꯊꯈ꯭ꯔꯤꯅꯤ ꯅꯣꯏꯕꯣ ꯂꯦꯝꯕꯅ ꯆꯥꯅꯕꯁꯤꯡꯗꯨ ꯈꯨꯜꯂꯒ ꯃꯀꯣꯛ ꯅꯣꯡꯈꯠꯂꯛꯄꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯜꯗꯨ ꯈꯛ ꯑꯆꯥ ꯑꯊꯛꯇꯨ ꯆꯥꯔꯒ ꯆꯠꯄ ꯍꯧꯔꯝꯃꯤ ꯍꯣꯏ ꯏꯄꯜ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯁ ꯈꯥꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯨꯝꯕꯒ ꯑꯍꯜꯁꯤꯁꯨ ꯇꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯂꯐꯣꯏꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯂꯤꯅꯤ ꯐꯔꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯍꯦꯛꯇ ꯂꯦꯝꯕꯗꯨ ꯑꯍꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯊꯣꯏꯗ ꯂꯝꯕꯤꯗ ꯁꯟ ꯗꯣꯂꯥꯏꯗꯨ ꯇꯣꯡꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯒꯤ ꯉꯛꯁꯝꯗ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯤꯕꯗꯣ ꯇꯥ ꯊꯦꯝꯕꯒꯤ ꯑꯁꯣꯛꯄꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯃꯥꯗꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩ ꯍꯪꯕ ꯀꯤꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯀꯤꯔꯤꯕ ꯀꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ ꯑꯩ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯗꯕ ꯌꯥꯗꯦ ꯗꯥꯗꯥ ꯁꯟꯗꯣꯂꯥꯏꯁꯦ ꯃꯃꯥꯏ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯝꯕ ꯈꯨꯟꯗꯨꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯍꯣꯏ ꯆꯠꯁꯤ ꯑꯗꯣ ꯏꯕꯦꯝꯃ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯅꯍꯥ ꯃꯆꯥ ꯑꯃ ꯌꯥꯎꯍꯧꯕꯗꯨꯕꯨ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯨꯗꯤ ꯀꯅꯥ ꯂꯩꯇꯕ ꯂꯥꯏꯔꯕꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯈꯨꯔꯥ
ꯃꯍꯥꯛꯇꯨꯅꯦ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯒꯦꯅ ꯇꯥꯗ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ ꯁꯟꯗꯣꯂꯥꯏꯁꯦ ꯈꯔ ꯊꯨꯅ ꯊꯧꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯒꯤ ꯂꯣꯡꯁꯤꯟꯒꯗ꯭ꯔꯅ ꯇꯞꯅ ꯊꯧꯕꯅꯤ ꯍꯩ 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 ꯑꯦ ꯏꯕꯦꯝꯃ ꯁꯟꯗꯣꯂꯥꯏꯁꯦ ꯇꯨꯒꯗꯧꯔꯦ ꯇꯨꯔꯦ ꯏꯕꯦꯝꯃ ꯑꯦ ꯇꯥꯗ ꯁꯟꯗꯣꯂꯥꯏꯁꯦ ꯇꯨꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯈꯣꯡꯕꯥꯟꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈꯤꯗꯧꯔꯦ ꯇꯥꯗ ꯑꯩ ꯁꯤꯔꯦ ꯇꯥꯗ ꯁꯟꯗꯣꯂꯥꯏꯗꯣ ꯂꯝꯕꯤ ꯃꯌꯥꯏꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯃꯊꯪꯒ ꯑꯣꯜꯂꯒ ꯊꯣꯏꯗꯣ ꯗꯣꯂꯥꯏꯅ ꯎꯞꯁꯤꯟꯈ꯭ꯔꯦ ꯁꯟꯗꯣꯂꯥꯏ ꯊꯧꯕ ꯇꯥꯗꯁꯨ ꯃꯀꯣꯛꯇꯣ ꯁꯨꯖꯤꯜꯂꯒ ꯋꯥꯟꯊꯔꯒ ꯇꯥꯔꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯂꯦꯝꯕꯒ ꯑꯍꯟꯒꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯇꯟꯖꯥ ꯑꯣꯏ ꯑꯍꯟꯗꯨꯅ ꯏꯕꯨꯡꯉꯣ ꯑꯥꯗ ꯗꯣꯂꯥꯏ ꯑꯃ ꯂꯣꯡꯉꯒ ꯂꯩꯔꯤꯅꯦ ꯃꯁꯤꯗꯤ ꯑꯆꯥ ꯑꯊꯛ ꯌꯦꯟꯕ ꯂꯥꯛꯂꯝꯕ ꯏꯕꯦꯝ ꯑꯗꯨꯒꯤ ꯗꯣꯂꯥꯏꯗꯨꯅꯤꯅꯦ ꯄꯣꯠꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦꯅꯦ ꯏꯕꯜ ꯗꯣꯂꯥꯏꯁꯦ ꯎꯞꯄꯒ ꯂꯩꯔꯤꯅꯦ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯂꯥꯎꯔꯤꯕꯁꯦ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯕꯜ ꯑꯩ ꯆꯦꯜꯂꯦꯀꯣ ꯃꯁꯥ ꯃꯎ ꯐꯕ ꯂꯦꯝꯕꯗꯣ ꯊꯣꯏꯒꯤ ꯗꯣꯂꯥꯏꯗꯣ ꯂꯥꯎꯗꯅ ꯁꯪꯗꯅ ꯃꯊꯪꯒ ꯑꯣꯟꯊꯣꯛꯄꯤꯔꯤ ꯏꯆꯜ ꯅꯪ ꯁꯣꯛꯄ꯭ꯔꯥ ꯃꯀꯣꯛꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯗꯅ ꯁꯤꯗꯤ ꯐꯖꯕ ꯃꯃꯥꯏꯁꯤꯗꯤ ꯁꯣꯛꯄ꯭ꯔꯥ ꯏꯆꯜ ꯅꯃꯥꯏꯗꯤ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯗꯣ ꯂꯦꯝꯕꯒꯤ ꯃꯉꯛꯇ ꯌꯦꯡꯂꯒ ꯏꯕꯨꯡ ꯑꯩꯒꯤ ꯂꯥꯏꯔꯤ ꯗꯣꯂꯥꯏ ꯊꯧꯕ ꯇꯥꯗꯁꯦ ꯃꯀꯣꯛꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯦ ꯅꯣꯏꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗꯕꯨ ꯑꯗꯨ ꯀꯟꯅ ꯊꯧꯔꯤꯕꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ ꯏꯕꯨꯡ ꯊꯕꯛ ꯑꯃ ꯅꯪꯉꯔꯣꯏꯅ ꯀꯟꯅ ꯊꯧꯕꯗ ꯂꯣꯡꯕꯅꯤ ꯐꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪꯒꯤ ꯀꯣꯛꯇ ꯏ ꯇꯥꯔꯤꯗꯣ ꯑꯁꯣꯛꯄꯗꯣ ꯑꯩꯒꯤ ꯈꯨꯗꯩꯁꯦ ꯁꯦꯒꯥꯏꯔꯒ ꯀꯤꯒꯦꯀꯣ ꯏꯍꯦ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯤꯗꯣ ꯈꯣꯡꯕꯥꯜꯁꯤꯗ ꯏꯕꯨꯡ ꯗꯣꯂꯥꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯃꯤꯟꯅꯁꯦ ꯀꯥꯡꯈꯣꯡꯁꯨ ꯇꯦꯛꯏ ꯑꯗꯨꯒ ꯁꯟꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯁꯟ ꯑꯃꯈꯛ ꯄꯨꯖꯔꯛꯄꯁꯤꯁꯨ マンꯈ꯭ꯔꯦ ꯑꯩ ꯈꯨꯜ ꯃꯌꯥꯝ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯀꯗꯕꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯜ ꯁꯟ ꯃꯥꯡꯕ ꯃꯥꯡꯗꯕ ꯅꯣꯏ ꯁꯣꯛꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯇꯦꯡꯗꯣ ꯀꯣꯟꯅ ꯄꯥꯡ 이봉 건자생나 ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯃꯣꯏꯒꯤ ꯊꯋꯥꯏꯗꯤ ꯑꯩ ꯑꯣꯏꯕꯅꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯦꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯟꯗꯨꯅ ꯍꯩ ꯁꯟꯗꯣꯂꯥꯏ ꯊꯧꯕ ꯍꯩꯇꯕ ꯏꯅꯥꯎ ꯅꯪꯕꯨ ꯋꯥꯈꯜ ꯂꯥꯛꯑꯣꯅꯦ 이해 ꯃꯀꯣꯛꯁꯤꯗꯤ ꯅꯨꯡꯗ ꯌꯩꯁꯤꯟꯈꯤꯕꯒꯤꯅꯤꯅꯦ ꯂꯣꯏꯅ ꯄꯣꯝꯂꯤꯕꯁꯦ 이봉 ꯂꯦꯝꯕ ꯅꯪ ꯊꯕꯛ ꯆꯤꯜꯂꯤꯕ꯭ꯔꯥ ꯏꯄꯜ ꯉꯁꯤꯗꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯅꯤ ꯌꯦꯡꯉꯣ ꯗꯣꯂꯥꯏꯒꯤ ꯀꯥꯡꯈꯣꯡꯁꯦ ꯂꯣꯏꯅ ꯇꯦꯛꯏ ꯍꯣꯏꯅꯦ ꯗꯣꯂꯥꯏꯗꯨ ꯁꯦꯝꯗ꯭ꯔꯕꯗꯤ ꯄꯣꯠꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯄꯨꯒꯅꯤ ꯏꯕꯦꯝꯃ ꯅꯪ ꯅꯗꯥꯎ ꯌꯥꯗꯦꯀꯣ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯐꯝꯁꯨ ꯂꯩꯇꯦ ꯎ ꯁꯨꯕ ꯑꯩ ꯑꯃ ꯌꯥꯎꯕꯒꯤ ꯅꯪꯒꯤ ꯗꯣꯂꯥꯏꯗꯨ ꯁꯦꯝꯗꯧꯔꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝꯁꯤꯗ ꯂꯦꯟꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯁꯤꯗ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕꯁꯦ ꯑꯩꯗꯤ ꯊꯥꯡꯕ ꯉꯝꯂꯣꯏꯌꯦꯕ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ 이봉 ꯑꯍꯤꯡꯁꯤꯗ ꯂꯝꯍꯥꯡꯁꯤꯗ ꯐꯠꯇꯕ ꯃꯤꯒ ꯂꯥꯛꯑꯕꯗꯤ ꯀꯃꯥꯏ ꯇꯧꯕ 이ꯆꯜ ꯄꯣꯠꯁꯦ ꯀꯣꯟꯅ ꯂꯧꯕ ꯂꯥꯛꯑꯁꯤ ꯅꯣꯏꯒꯤ ꯑꯍꯜꯁꯦ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯊꯤꯟꯕꯤꯒꯦ 이봉 ꯈꯣꯡꯅ ꯆꯠꯄꯗ ꯌꯧꯒꯗꯧꯕ ꯈꯨꯟ ꯅꯠꯇꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯁꯪꯕꯤꯔꯣ 이봉ꯅ ꯍꯣꯏ ꯀꯤꯐꯝꯁꯨ ꯊꯣꯛꯇꯦꯗ ꯃꯐꯝ ꯈꯨꯗꯤꯡ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯅꯤ ꯈꯟꯕꯁꯨ ꯂꯥꯟꯒꯅꯤ ꯂꯥꯛꯑꯁꯨ ꯃꯁꯥ ꯐꯕ ꯑꯩ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ 이봉ꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ 이ꯆꯜ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯁꯦ ꯆꯍꯤ 10 ꯍꯥꯏꯔꯛꯂꯦ ꯑꯩꯒꯤ ꯄꯣꯛꯐꯝ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯏꯄꯥꯛ ꯑꯃ ꯂꯩ ꯄꯥꯠ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯆꯜ ꯑꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯏꯅ ꯂꯧꯗꯨꯅ ꯁꯤꯈꯤ ꯏꯆꯜ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯏꯆꯜꯗꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯏꯆꯜꯗꯣ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯌꯣꯛꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤ ꯑꯩ ꯏꯆꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯍꯤ ꯀꯌꯥ ꯑꯉꯥꯎꯕꯒꯨꯝ ꯂꯦꯟꯈꯤ ꯏꯃꯥ ꯕꯥꯖꯤꯅꯁꯨ ꯏꯆꯜꯕꯨ ꯄꯨꯈꯤꯕ ꯃꯐꯝꯗꯣ ꯍꯥꯏꯗꯣꯛꯄꯤꯈꯤꯗꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯨꯏꯔꯒ ꯏꯆꯜ ꯑꯗꯨꯕꯨ ꯀꯥꯎꯕꯒꯤ ꯃꯍꯨꯠ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯈꯤ ꯃꯥꯕꯨ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯑꯣꯜꯂꯛꯈꯤ ꯃꯇꯝꯗꯨꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯉꯁꯤ ꯐꯥꯎꯕ ꯂꯤꯔꯤ ꯊꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯊꯦꯝꯕꯗꯣ ꯂꯦꯝꯕ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯜꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ 이봉 ꯏꯕꯨꯡꯒꯤ ꯏꯆꯜꯗꯣ
ꯍꯧꯖꯤꯛꯇꯤ ꯐꯪꯂꯕ꯭ꯔꯥ? ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯃꯥꯕꯨ ꯊꯤꯕꯒꯤ ꯋꯥꯅꯤꯗ ꯏꯆꯟ, ꯐꯪꯅꯤꯗꯤ ꯊꯥꯖꯗ꯭ꯔꯤ꯫ ꯊꯣꯏꯗꯤ ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯣ ꯏꯕꯨꯡꯒꯤ ꯉꯛꯁꯝꯗ ꯂꯩꯔꯤꯕ ꯄꯤꯛꯂꯤꯉꯩ ꯁꯣꯛꯈꯤꯕ ꯑꯅꯥꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯀꯣ? ꯂꯦꯡꯕꯗ ꯊꯣꯏꯗ ꯉꯛꯅ ꯌꯦꯡꯂꯒ, ꯑꯣ ꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯔꯣ? ꯑꯉꯥꯎꯕꯤꯗꯨꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯩꯅꯤ꯫ ꯏꯆꯟ ꯃꯝꯁꯤꯜꯂꯛꯂꯦ, ꯑꯩ ꯏꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯒꯦ, ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯅꯕ꯫ ꯑꯍꯣꯏ ꯏꯕꯨꯡ, ꯉꯁꯤꯗꯤ ꯆꯥꯛꯀꯤ ꯃꯍꯨꯠ ꯃꯪꯒ꯭ꯔꯥ ꯑꯣꯏꯅ ꯂꯧꯔꯒ ꯆꯥꯕ ꯇꯥꯕꯅꯤ꯫ ꯏꯆꯟ, ꯑꯐꯪꯕ ꯈꯔ ꯆꯥꯕ ꯐꯪꯗꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃ ꯁꯪꯖꯕ ꯇꯥꯔꯦ, ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯁꯪꯊꯔꯒꯦ꯫ ꯏꯁ, ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯕꯨꯡ? ꯑꯩꯔꯣ ꯃꯍꯥꯔꯥꯅꯤ ꯍꯥꯏꯁꯦ? ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯑꯩꯅ ꯅꯪ ꯁꯪꯗꯧꯔꯤꯁꯤꯗꯤ꯫ ꯏꯕꯨꯡ, ꯀꯩꯗꯧꯔꯦ ꯏꯆꯟ? ꯑꯩ ꯀꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯤ? ꯏꯕꯨꯡ, ꯏꯍꯦ ꯈꯨꯝꯃꯤꯅꯦ ꯑꯩꯕꯣ, ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ? ꯏꯕꯨꯡꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗ ꯀꯩꯒꯨꯝꯕ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕ ꯏꯆꯜꯗꯣ ꯐꯪꯂꯕꯗꯤ ꯏꯕꯨꯡ ꯌꯥꯝꯅ ꯍꯔꯥꯎꯒꯗ꯭ꯔꯥ? ꯑꯩ ꯃꯥ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯒꯅꯤ꯫ ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯅ ꯌꯥꯝꯅꯁꯨ ꯀꯞꯀꯗꯕ ꯃꯥꯜꯂꯦ ꯏꯆꯟ꯫ ꯑꯗꯣ ꯏꯕꯨꯡꯅ ꯅꯨꯡꯁꯤꯔꯤꯕ ꯏꯆꯜꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯂꯕꯗꯤ, ꯅꯠꯇ꯭ꯔꯒ ꯃꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯝꯂꯕꯗꯤ ꯏꯕꯨꯡ ꯀꯩꯗꯧꯒꯅꯤ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯁꯛ ꯇꯥꯛꯂꯝꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯅꯤ꯫ ꯑꯩ ꯃꯥꯕꯨ ꯋꯥꯍꯜꯂꯣꯏꯗ꯫ ꯑꯗꯣ ꯏꯕꯨꯡ, ꯏꯕꯨꯡꯒꯤ ꯏꯆꯟꯗꯨꯅ ꯏꯕꯨꯡꯕꯨ ꯃꯁꯛꯁꯨ ꯈꯪꯂꯕ, ꯑꯗꯨꯒ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯏꯕꯨꯡꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅꯦ? ꯂꯦꯡꯕꯗ ꯊꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯤꯡꯅꯅ ꯌꯦꯡꯂꯤ꯫ ꯏꯆꯟ, ꯑꯩ ꯃꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯕ ꯂꯥꯏ ꯈꯨꯔꯨꯝꯒꯦ꯫ ꯃꯥꯒ ꯊꯦꯡꯅꯔꯀꯥꯟ ꯏꯆꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯒꯅꯤ꯫ ꯂꯥꯎ, ꯑꯥꯗꯒꯤ ꯁꯝꯕꯜꯁꯦ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯍꯣꯏ ꯏꯕꯨꯡ, ꯁꯝꯕꯜꯁꯦ ꯍꯨꯔꯥꯜꯂꯨꯔꯁꯤ꯫ ꯑꯍꯤꯡꯗ ꯂꯦꯝꯕꯗꯣ ꯊꯣꯏ ꯁꯪꯅ ꯁꯪꯅ ꯃꯩ ꯇꯦꯛꯅ ꯇꯦꯛꯅ ꯃꯪꯒ꯭ꯔꯥ ꯆꯥꯔꯤ꯫ ꯊꯣꯏꯁꯨ ꯃꯥꯒꯤ ꯗꯣꯂꯥꯏꯗꯨꯗ ꯉꯥꯊꯔꯒ ꯎꯏꯔꯤ ꯎꯏꯔꯤ ꯂꯦꯝꯕꯗ ꯌꯦꯡꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯥꯅ ꯑꯩ ꯀꯔꯤꯒꯤ ꯊꯤꯔꯛꯂꯤꯕꯅꯣ? ꯃꯁꯤꯔꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯁꯦ ꯃꯊꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯃꯥꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ? ꯑꯗꯨꯒ ꯑꯩꯗꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯑꯃꯨꯛ ꯃꯥꯅ ꯈꯪꯂꯛꯄꯗ ꯆꯍꯤ ꯀꯌꯥ ꯑꯩꯕꯨ ꯊꯤꯖꯔꯛꯄꯒꯤ ꯃꯍꯩ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯒ ꯍꯟꯈꯤꯗꯣꯏꯔꯥ? ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯋꯥꯉꯥꯡ, ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯏꯃꯥꯡꯗ ꯐꯝꯗꯨꯅ ꯑꯩꯕꯨ ꯑꯀꯤꯕ ꯀꯌꯥꯗꯒꯤ ꯉꯥꯛ ꯁꯦꯟꯅꯕꯤꯗꯨꯅ ꯎꯠꯂꯔꯤ꯫ ꯃꯥꯁꯨ ꯑꯩꯕꯨ ꯆꯤꯡꯅꯔꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ꯫ ꯃꯁꯤꯃꯛꯇꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯁꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ? ꯃꯉꯣꯟꯗ ꯃꯤꯅꯝꯈꯤꯒꯗ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯁꯛ ꯈꯪꯗꯅ ꯍꯟꯈ꯭ꯔꯗꯣꯏꯔꯥ? ꯑꯩ ꯉꯝꯂꯣꯏ꯫ ꯆꯍꯤ ꯀꯌꯥ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯃꯥꯒ ꯑꯩꯒ ꯂꯦꯝꯅ ꯈꯛ ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯍꯩ ꯑꯩ ꯁꯣꯏꯗꯅ ꯐꯪꯍꯧꯒꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ ꯇꯥꯊꯦꯝꯕ, ꯇꯥꯊꯦꯝꯕ꯫ ꯂꯦꯝꯕꯗꯨ ꯃꯪꯒ꯭ꯔꯥ ꯆꯥꯔꯝꯕꯗꯩ, ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯏꯆꯜ, ꯀꯅꯥꯅꯣ ꯑꯃꯅ ꯑꯩ ꯀꯧꯈꯤꯒꯨꯝ ꯇꯧꯏ꯫ ꯏꯕꯨꯡꯕꯨ ꯀꯅꯥꯅ ꯀꯧꯈꯤꯒꯦ? ꯏꯕꯨꯡꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯔꯥ? ꯅꯠꯇꯦꯍꯦ, ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯄꯜ, ꯏꯄꯜ, ꯀꯩꯗꯧꯔꯦ ꯂꯦꯝꯕ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯂꯀꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯏꯄꯜ, ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯡ ꯀꯧꯈꯤꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯗꯤ ꯏꯕꯦꯝꯃꯅ ꯀꯧꯈꯤꯕꯅꯤ꯫ ꯍꯩ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗꯦꯀꯣ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯗꯣꯂꯥꯏ ꯊꯧꯕꯁꯤꯅ ꯋꯥꯟꯊꯔꯤꯅꯦ ꯍꯥꯏꯔꯒ ꯅꯥꯈꯣꯔꯛꯂꯤꯁꯤꯅ? ꯃꯥꯒꯤꯁꯦ ꯈꯗ꯭ꯔꯛ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯦꯕꯣ ꯑꯩꯗꯤ꯫ ꯏꯕꯨꯡ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ, ꯏꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎ꯫ ꯍꯩ, ꯇꯜꯂꯤꯍꯦ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯀꯩꯅꯣ ꯏꯕꯨꯡ, ꯅꯪꯅ ꯀꯤꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯍꯦ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯍꯣꯏ, ꯑꯩ ꯂꯥꯛꯑꯦ꯫ ꯏꯕꯣ, ꯅꯪ ꯄꯪꯃꯜꯂꯦꯍꯦ, ꯅꯨꯄꯤ ꯐꯪꯉꯣꯏ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ, ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯊꯣꯏꯅ ꯂꯦꯝꯕꯗ ꯉꯥꯊꯔꯒ, ꯏꯕꯨꯡ, ꯇꯥꯏꯌꯦ ꯏꯆꯟ꯫ ꯏꯕꯨꯡꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯕ꯭ꯔꯥ?
ꯈꯪꯅꯤꯡꯉꯦ ꯏꯆꯟ ꯏꯆꯟꯒꯤ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯏꯆꯟꯗꯤ ꯃꯍꯥꯔꯥꯅꯤꯗꯨꯝ ꯑꯣꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯂꯦꯝꯕꯗ ꯋꯥ ꯉꯥꯡꯂꯤꯉꯩ ꯊꯣꯏꯗꯤ ꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯏꯍꯦ ꯑꯣꯟꯊꯣꯛ ꯊꯨꯅ ꯇꯨꯝꯂꯝꯃꯦꯅ ꯃꯥꯗꯤ ꯋꯥꯔꯤ ꯇꯥꯗꯧꯒꯤ ꯅꯥꯀꯣꯡ ꯅꯞꯊꯤꯒ ꯀꯣꯠꯂ ꯁꯦꯡꯗꯣꯛꯂꯀꯥꯟꯁꯤꯗ ꯂꯦꯝꯕꯗ ꯊꯣꯏꯗ ꯈꯣꯏꯗꯥꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯍꯦ ꯊꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯏꯊꯥꯗ ꯍꯤꯞꯂꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯥꯖꯗꯕ ꯋꯥꯍꯪ ꯈꯔꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯆꯤꯡꯅꯍꯜꯂꯤ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯊꯣꯏꯗ ꯑꯣꯏꯔꯝꯂꯕ ꯑꯩꯗꯤ ꯀꯌꯥꯗ ꯍꯔꯥꯎꯒꯅꯤ ꯏꯆꯜꯁꯦ ꯌꯥꯎꯍꯜꯂꯤ ꯃꯥꯜꯂꯤꯅꯦ ꯐꯔꯦ ꯐꯔꯦ ꯏꯊꯥꯗ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯏꯆꯜ ꯑꯌꯨꯛꯅꯤ ꯂꯦꯝꯕꯒ ꯑꯍꯜꯗꯨꯒ ꯊꯣꯏꯒꯤ ꯗꯣꯂꯥꯏꯗꯣ ꯀꯟꯅ ꯁꯦꯝꯂꯤ ꯑꯗꯨꯒ ꯗꯣꯂꯥꯏ ꯊꯧꯕ ꯇꯥꯗꯗꯨꯅ ꯗꯣꯂꯥꯏ ꯆꯤꯡꯂꯛꯄ ꯁꯟꯗꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯣꯏꯅ ꯏꯕꯨꯡꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯗꯣꯏꯔꯥ ꯑꯩꯗꯤ ꯃꯥ ꯊꯤꯕ ꯂꯥꯛꯄꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯁꯤꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯤꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯄꯤꯔꯝꯒꯦ ꯏꯕꯨꯡ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯑꯩꯒꯤ ꯈꯨꯡꯒꯪꯗꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯏꯕꯨꯡꯒꯤ ꯏꯆꯜꯗꯨꯁꯨ ꯑꯩꯒꯤ ꯈꯨꯟꯗ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯍꯜꯗꯨꯅ ꯏꯕꯣ ꯅꯪ ꯅꯨꯄꯤ ꯐꯪꯉꯣꯏꯕꯣ ꯑꯈꯟꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯃꯁꯤ ꯏꯟꯖꯥꯡ ꯀꯥꯁꯦ ꯑꯆꯥꯕ ꯑꯃ ꯑꯗꯨꯝ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤ ꯏꯄꯜ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯆꯍꯤ 10 ꯁꯨꯔꯦ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯈꯪꯉꯨ ꯀꯣꯛꯇꯥꯡ ꯏꯕꯨꯡꯒꯤ ꯄꯥꯟꯗꯝꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯆꯜ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯏꯕꯨꯡꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯋꯥꯍꯩꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯅꯤ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯈꯨꯟꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯣꯠ ꯃꯌꯥꯝꯁꯦ ꯊꯥꯡꯒꯠ ꯊꯥꯡꯗ ꯇꯧꯅꯕ ꯄꯨꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁ ꯍꯣꯏ ꯅꯪꯗꯣ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯕꯣꯔꯥꯁꯤꯡꯁꯦ ꯊꯥꯡꯒꯠ ꯊꯥꯡꯊꯥ ꯇꯧꯍꯟꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯜꯗꯣ ꯅꯇꯨ ꯊꯤꯕꯗ ꯑꯣꯏꯅ ꯁꯤꯡꯕꯤꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯄꯜ ꯃꯥꯒꯤꯁꯦ ꯑꯩ ꯄꯣꯠ ꯊꯥꯡꯍꯟꯗꯣꯏꯅꯦ ꯍꯥꯏꯗ꯭ꯔ ꯑꯩꯅ ꯏꯕꯣ ꯅꯪ ꯑꯃ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯍꯥꯏꯕꯤꯒꯦ ꯅꯨꯄꯤꯒꯤ ꯏꯪꯒꯤꯠꯄꯨ ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯅꯁꯛ ꯐꯅ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯅꯁꯥꯅꯕꯨ ꯐꯅ ꯐꯒꯦꯔꯥ ꯅꯨꯄꯤꯗꯤ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯁ ꯄꯦꯜꯂꯕ ꯑꯍꯟꯅꯦ ꯑꯣꯏꯕ ꯑꯔꯦꯝ ꯊꯣꯛꯀꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯖꯔꯝꯃꯦ ꯍꯥꯏꯗꯨꯅꯦ ꯑꯩꯁꯨ ꯏꯕꯨꯡ ꯅꯪ ꯏꯄꯜꯁꯦ ꯃꯤꯔꯥꯏꯕ ꯇꯧꯒꯅꯨꯀꯣ ꯑꯍꯜꯁꯦ ꯏꯕꯨꯡꯒꯤ ꯄꯟꯊꯨꯡꯗꯨꯕꯨ ꯂꯝꯖꯤꯡꯂꯤꯕ ꯂꯥꯏꯅꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯖꯧꯀꯣ ꯍꯣꯏ ꯍꯣꯏ ꯅꯣꯏꯅꯤꯅ ꯉꯝꯖꯔꯣ ꯃꯔꯩꯁꯦ ꯇꯥꯗꯁꯨ ꯁꯟ ꯄꯨꯔꯒ ꯂꯥꯛꯂꯦ ꯗꯣꯂꯥꯏ ꯃꯈꯣꯡꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯏꯆꯟ ꯑꯩꯁꯦ ꯅꯪꯒꯤ ꯄꯣꯠ ꯊꯥꯡꯅꯕ ꯃꯤ ꯑꯣꯏꯕꯤꯔꯣ ꯏꯁ ꯅꯁꯛꯇꯨꯒ ꯀꯤꯟ ꯆꯥꯅꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯟ ꯗꯣꯂꯥꯏꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯣꯏꯒꯤ ꯈꯨꯡꯒꯪꯗ ꯍꯜꯂꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ ꯁꯣꯝꯗ ꯊꯣꯏꯕꯨ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯀꯟꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯊꯣꯏꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯆꯂꯥꯝꯕꯁꯨ ꯊꯣꯏꯅ ꯄꯪꯆꯠ ꯆꯠꯄꯗꯨꯗ ꯆꯩꯒꯦꯅ ꯉꯥꯏꯔꯤ ꯆꯂꯥꯝꯕꯒꯤ ꯃꯌꯨꯝꯗꯅꯤ ꯆꯂꯥꯝꯕꯅ ꯕꯥꯖꯤ ꯃꯣꯏ ꯑꯍꯜꯁꯤꯡꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯖꯥꯠꯂꯥ ꯏꯕꯨꯡꯉꯣ ꯑꯄꯣꯛꯄꯤ ꯃꯆꯥ ꯅꯠꯇꯦ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯅꯁꯨ ꯄꯣꯛꯇꯕꯤ ꯃꯆꯥꯗꯨꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯃꯅꯤꯡ ꯇꯧꯍꯟꯖꯕꯅꯤ ꯕꯥꯖꯤ ꯌꯣꯛꯄ ꯌꯣꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯨꯍꯣꯡꯒꯗꯧꯕ ꯊꯥ ꯐꯥꯗ꯭ꯔꯀꯥꯟꯁꯤꯗ ꯃꯥꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯀꯥꯟꯅꯗꯦ ꯕꯥꯖꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯄꯤꯌꯨ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯗꯥꯏꯅꯤ ꯆꯂꯥꯝꯕ ꯕꯥꯖꯦ ꯅꯣꯏ ꯑꯃꯨꯛ ꯆꯠꯂꯒ ꯂꯨꯍꯣꯡꯕꯗꯣ ꯊꯨꯖꯤꯟꯁꯦ ꯍꯥꯏꯔꯨꯆꯣ ꯌꯥꯔꯗꯤ ꯊꯣꯏꯗꯣ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯍꯥꯏꯌꯨ ꯃꯃꯥꯅ ꯉꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯃꯣꯏꯅ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯁꯨꯝ ꯍꯥꯏꯔꯨꯔꯕꯗꯤ ꯃꯣꯏꯁꯨ ꯁꯥꯎꯔꯛꯄ ꯌꯥꯏ ꯏꯕꯨꯡꯉꯣ ꯍꯪꯆꯤꯠꯀꯨꯝꯕ ꯆꯠꯁꯤ ꯑꯁ ꯏꯃꯥ ꯅꯣꯏꯁꯨ ꯌꯥꯔꯣꯏꯗ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂ ꯇꯣꯛꯀꯅꯤ ꯅꯣꯏ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯔꯜ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯀꯥꯎꯔ ꯃꯥꯜꯂꯤ ꯅꯣꯏ ꯈꯟꯅꯗꯕ ꯋꯥ ꯆꯂꯥꯝꯕꯗꯣ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯉꯒ ꯊꯧꯗꯣꯛꯈꯤ ꯁꯣꯝꯗ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯣ ꯃꯆꯥꯅꯨꯄꯤ ꯉꯥꯏꯔꯤ ꯊꯣꯏꯅꯨꯅ ꯃꯄꯥ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯤ ꯊꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯦꯀꯣ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯛꯄ ꯏꯆꯥ ꯀꯌꯥ ꯉꯁꯤꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯍꯣꯡꯂꯒ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯀꯣ
ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯥꯎꯀꯣꯟꯒꯅꯤ ꯈꯟꯕ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯖꯕ ꯃꯊꯣꯏꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯒꯗꯧꯔꯤꯕꯁꯦ ꯃꯥꯁꯨ ꯊꯥ ꯐꯥꯔꯝꯂꯔꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯕ ꯆꯂꯥꯝꯕꯁꯨ ꯂꯥꯛꯂꯝꯂꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯃꯥ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯆꯂꯥꯝꯕꯒꯤꯗꯨꯗꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯩꯗꯤ ꯃꯃꯥ ꯏꯆꯥꯒꯤ ꯃꯁꯛ ꯈꯛ ꯄꯥꯝꯕ ꯃꯥꯜꯂꯦ ꯃꯥꯅ ꯏꯆꯥ ꯅꯨꯡꯁꯤꯔꯕꯗꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯌꯥꯏ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯏꯆꯥꯅ ꯍꯦꯟꯅ ꯊꯨꯖꯤꯟꯅꯤꯡꯂꯛꯀꯅꯤ ꯏꯆꯥꯗꯤ ꯆꯂꯥꯝꯕꯁꯦ ꯄꯥꯝꯕꯕꯨ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥ ꯌꯦꯡꯉꯒ ꯌꯥꯕ ꯃꯥꯜꯂꯤꯕꯅꯤ ꯑꯩꯗꯤ ꯏ ꯀꯥꯔꯛꯇꯅꯅꯦ ꯏꯆꯥꯒ ꯄꯤꯔꯣꯏꯁꯨ ꯏꯆꯥ ꯅꯨꯄꯤꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤ ꯆꯂꯥꯝꯕꯅ ꯌꯨꯝꯗ ꯂꯥꯛꯃꯟꯗꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯥ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯊꯣꯛꯂꯁꯤꯔꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯆꯦꯟꯖꯈ꯭ꯔꯁꯅꯨ ꯃꯣꯏ ꯃꯄꯥ ꯆꯂꯥꯝꯕꯗꯣ ꯇꯧꯕ ꯉꯝꯕ ꯃꯤꯅꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒ ꯑꯌꯣꯛꯄ ꯏꯆꯥ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯂꯨꯍꯣꯡꯕꯤꯈ꯭ꯔꯕꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯏꯆꯥ ꯌꯧꯔꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯂꯤꯁꯤꯗꯤ ꯃꯄꯥ ꯃꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯤ ꯅꯠꯇꯦꯗꯅ ꯆꯂꯥꯝꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯁꯤ ꯃꯃꯥ ꯆꯂꯥꯝꯕꯒꯤ ꯋꯥꯈꯜ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯇꯥꯒꯗꯣꯏꯁꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯒꯗꯣꯏꯁꯦ ꯈꯣꯏꯗꯧꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯀꯅꯤ ꯉꯁꯤ ꯆꯂꯥꯝꯕꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯤꯕꯁꯦ ꯃꯤꯅ ꯌꯥꯝꯅ ꯂꯥꯛꯆꯔꯛꯀꯗꯧꯔꯤ ꯏꯆꯥ ꯅꯨꯄꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ ꯁꯣꯝꯗ ꯂꯝꯕꯤꯗ ꯊꯣꯏꯗ ꯂꯦꯝꯕꯗ ꯃꯥ ꯀꯅꯥꯅ ꯃꯁꯛ ꯇꯥꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯕꯣ ꯏꯆꯜ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯔꯛꯑꯣ ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯦꯛꯇ ꯇꯨꯝꯈꯤ ꯉꯔꯥꯡꯗꯒꯤ ꯁꯟꯗꯣꯂꯥ ꯑꯩꯁꯦ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅꯤ ꯑꯗꯣ ꯅꯪꯅ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀ ꯊꯥꯅ 3ꯂꯛ ꯁꯨꯗꯧꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯇꯨꯝꯈꯤ ꯎꯁꯨꯕ ꯑꯍꯜꯗꯨꯅ ꯏꯕꯣ ꯅꯪ ꯅꯨꯄꯤ ꯁꯨꯐꯪ ꯐꯪꯉꯣꯏꯌꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯅꯤꯡꯂꯕꯗꯤ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯅꯤꯡꯕ ꯁꯥꯅ ꯇꯥꯒꯗꯕꯅꯤ ꯀꯅꯥ ꯈꯪꯅꯤ ꯅꯪꯅ ꯊꯤꯔꯤ ꯅꯨꯄꯤꯗꯣ ꯃꯥ ꯑꯣꯏꯔꯝꯕꯁꯨ ꯍꯥ ꯂꯦꯝꯕꯗ ꯊꯣꯏꯗ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯏꯆꯜ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯍꯧꯔꯣ ꯁꯦ ꯇꯨꯝꯗꯅꯕ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯟꯅ ꯆꯥꯎ ꯆꯝꯄ꯭ꯔꯥ ꯂꯥꯛꯏ ꯏꯕꯨꯡ ꯅꯪꯒꯤ ꯈꯧꯔꯤꯗ ꯇꯥꯔꯤꯕ ꯑꯁꯣꯛꯄ ꯃꯐꯝꯗꯣ ꯀꯅꯥꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯅꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯏꯆꯜ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯏꯆꯜ ꯇꯥꯊꯦꯝꯕ ꯀꯔꯤ ꯅꯪ ꯃꯊꯣꯏꯔꯥ ꯏꯆꯜ ꯅꯪ ꯑꯩꯒꯤ ꯃꯊꯣꯏꯔꯥ ꯇꯥꯊꯦꯝꯕ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯀꯞꯍꯧꯕꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯦꯞꯄꯒ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯇꯥꯏ ꯇꯨꯔꯦꯜ ꯏꯄꯥꯛ ꯋꯥꯡꯃ ꯋꯥꯡꯃ ꯑꯣꯏꯈ꯭ꯔꯕ ꯁꯛ ꯐꯥꯎꯕ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕ ꯏꯄꯥꯛ ꯋꯥꯡꯃꯗꯨꯗ ꯅꯪꯅ ꯀꯞꯍꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯉꯁꯤꯁꯨ ꯇꯥꯔꯤꯌꯦ ꯇꯥꯊꯦꯝꯕ ꯂꯦꯝꯕꯗꯣ ꯊꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯗ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯄꯛꯏ ꯅꯪ ꯑꯋꯣꯏꯒꯤ ꯑꯩꯒꯤ ꯃꯊꯣꯏꯔ ꯍꯥꯏꯕ ꯅꯪ ꯃꯊꯣꯏ ꯑꯩꯒꯤꯁꯦ ꯃꯪꯗꯤ ꯅꯠꯇꯦꯀꯣ ꯎꯁꯨꯕ ꯑꯍꯟꯅ ꯁꯟꯗꯣꯔꯥꯏ ꯊꯧꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯇꯧꯔꯤꯍꯦ 이보 ꯇꯥꯗ ꯑꯩꯗꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯆꯤꯛꯂꯤ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯥꯜꯒꯤ ꯋꯥꯔꯤꯒ ꯆꯪꯃꯨ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ 이ꯕꯨꯡꯉꯣ ꯅꯪꯁꯨ ꯅꯇꯨ ꯊꯤꯕ ꯈꯪꯂꯣꯏꯍꯦ ꯑꯩ ꯈꯪꯉꯦ ꯇꯥꯗ ꯑꯩ ꯅꯨꯄꯤ 11 ꯂꯣꯜꯂꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤ ꯊꯣꯏꯗꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯃꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤꯈꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯏꯁ ꯅꯪꯗꯤ ꯀꯩꯒꯤ ꯅꯃꯤꯡ ꯂꯣꯠꯂꯤꯕ ꯃꯤꯡꯁꯤꯗꯤ ꯃꯤ ꯊꯦꯝꯕꯗꯣ ꯎꯆꯦꯛ ꯃꯃꯤꯡ ꯑꯣꯏꯔꯝꯕꯩ ꯂꯦꯝꯕ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯤ ꯏꯁ ꯊꯦꯝꯕꯕꯨ ꯀꯅꯥꯅ ꯎꯆꯦꯛ ꯃꯃꯤꯡꯅꯤ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯩ ꯅꯪꯗꯣ ꯑꯩꯒꯤ ꯇꯥꯊꯦꯝꯕꯅꯤ ꯈꯪꯂꯤꯅꯤ ꯑꯗꯨꯒ ꯅꯉꯛꯁꯝꯁꯤꯗ ꯇꯥꯔꯤꯕ ꯑꯩꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯑꯁꯣꯛꯄꯗꯨꯒ ꯅꯪꯁꯦ ꯑꯩꯅ ꯐꯖꯅ ꯈꯪꯈ꯭ꯔꯦ ꯏꯁ ꯊꯦꯝꯕꯕꯨ ꯀꯅꯥꯅ ꯎꯆꯦꯛ ꯃꯃꯤꯡꯅꯤ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯩ ꯅꯪꯗꯣ ꯑꯩꯒꯤ ꯇꯥꯊꯦꯝꯕꯅꯤ ꯈꯪꯂꯤꯅꯤ ꯑꯗꯨꯒ ꯅꯉꯛꯁꯝꯗ ꯇꯥꯔꯤꯕ ꯑꯩꯅ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕ ꯑꯁꯣꯛꯄꯗꯨꯗꯒ ꯅꯪꯁꯦ ꯑꯩꯅ ꯐꯖꯅ ꯈꯪꯈ꯭ꯔꯦ ꯃꯊꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒ ꯊꯦꯡꯅꯔꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯑꯩꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯇꯥꯊꯦꯝꯕ ꯑꯗꯣ ꯇꯥꯊꯦꯝꯕ
ꯀꯩꯗꯧꯔꯦ ꯃꯊꯣꯏ? ꯇꯥꯊꯦꯝꯕ, ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ꯫ ꯂꯦꯝꯕꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ. ꯀꯔꯤ ꯍꯥꯏꯕ ꯃꯊꯣꯏ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯔꯣ? ꯅꯠꯇꯦ ꯇꯥꯊꯦꯝꯕ, ꯃꯊꯪ ꯊꯥꯗ ꯍꯣꯡꯕ ꯍꯥꯏꯅ ꯋꯥꯔꯣꯏꯕ ꯄꯨꯈ꯭ꯔꯦ꯫ ꯃꯊꯣꯏ, ꯅꯪ ꯌꯨꯝꯗ ꯍꯜꯂꯅꯨ. ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ. ꯗꯥꯗꯥ, ꯗꯣꯂꯥꯏꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ. ꯇꯥꯊꯦꯝꯕ, ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕ ꯇꯥꯔꯕ ꯏꯃꯥꯒ ꯕꯥꯖꯤꯒꯗꯣ ꯃꯈꯣꯏꯅ ꯑꯣꯠꯀꯅꯤꯌꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤꯌꯦ꯫ ꯀꯔꯤ? ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ ꯍꯥꯏꯕ? ꯃꯊꯣꯏ, ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯔꯒꯦ. ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯀꯗ꯭ꯔꯥ? ꯀꯃꯥꯏꯅ ꯊꯨꯒꯥꯏꯗꯣꯏꯅꯣ ꯇꯥꯊꯦꯝꯕ? ꯑꯗꯨꯒꯤꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ. ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯅꯤꯈꯛ ꯋꯥꯁꯛ. ꯍꯣꯏ ꯇꯥꯊꯦꯝꯕ, ꯅꯪꯅ ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕ ꯑꯩꯅ ꯑꯗꯨꯝ ꯏꯜꯂꯛꯂꯦ, ꯋꯥꯁꯛꯂꯦ ꯑꯩꯅ꯫ ꯁꯟ ꯗꯣꯂꯥꯏ ꯊꯧꯕ ꯇꯥꯗꯅ. ꯏꯁ, ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯥꯟꯒ ꯆꯪꯗꯧ ꯃꯥꯜꯂꯤꯀꯣ. ꯎꯁꯨꯕ ꯑꯍꯟꯗꯨꯅ, ꯍꯣꯏꯗꯅ, ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ. ꯑꯩꯅ ꯆꯤꯡꯅꯩꯌꯦꯕ, ꯏꯆꯥ ꯅꯨꯄꯥ ꯂꯦꯝꯕꯅ ꯊꯤꯔꯛꯂꯤꯕꯁꯤ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯅ. ꯏꯄꯜ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯂꯥꯏ ꯃꯥꯜꯂꯦ ꯁꯨꯝ. ꯃꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ. ꯅꯣꯏ ꯑꯅꯤ ꯍꯦꯛ ꯊꯨꯡꯅꯕꯒ ꯑꯩꯗꯤ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯗꯕꯅꯤ. ꯏꯄꯟ ꯅꯪꯅ ꯃꯤ ꯑꯣꯏꯔꯤꯀꯥꯟ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯂꯝꯃꯨꯀꯣ. ꯃꯔꯝꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯕꯤꯔꯝꯒꯦꯀꯣ. ꯏꯄꯜ, ꯑꯩꯗꯤ ꯃꯊꯣꯏꯁꯦ ꯄꯨꯔꯒ ꯀꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯗꯕꯅꯤꯀꯣ. ꯍꯦꯔꯥ, ꯀꯔꯤꯒꯤ ꯆꯦꯟꯗꯣꯏꯅꯣ? ꯅꯪ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏ. ꯃꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯅꯤꯗꯨ ꯀꯣꯜꯂꯒ ꯂꯩꯔꯗꯕꯅꯤ ꯅꯇꯨꯒ ꯄꯨꯟꯅ. ꯏꯄꯜ, ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯕꯅꯤ꯫ ꯃꯊꯣꯏ, ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯍꯜ ꯑꯅꯤꯗꯣ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯒ ꯅꯪ ꯊꯤꯕ ꯂꯥꯛꯑꯕꯅꯤ. ꯃꯣꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ 19 ꯍꯦꯟꯅ ꯀꯥꯏꯅꯍꯜꯂꯤꯁꯦ. ꯑꯁ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯇꯥꯊꯦꯝꯕ꯫ ꯍꯣꯏꯗ, ꯅꯣꯏ ꯕꯥꯖꯤꯒ ꯏꯃꯥꯒꯗꯣ ꯃꯆꯥ ꯑꯃꯕꯨ ꯄꯣꯛꯑꯝꯃꯅꯤ. ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯔꯣ. ꯑꯗꯨꯒ ꯏꯕꯥꯅꯤ ꯏꯃꯥꯒ ꯕꯥꯖꯤꯒ ꯀꯣꯜꯂꯁꯤ, ꯌꯥꯔꯦꯀꯣ? ꯃꯊꯣꯏ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ. ꯄꯨꯛꯅꯤꯡ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ. ꯑꯗꯨꯒ ꯅꯪ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯏꯁ, ꯇꯥꯊꯦꯝꯕ, ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯛ ꯊꯤꯔꯝꯂꯕꯗꯤ ꯅꯪ ꯑꯩꯁꯦ ꯏꯆꯜ ꯅꯨꯄꯤꯅꯦ ꯍꯥꯏꯔꯛꯇꯣꯏꯅꯤꯅꯦ. ꯁꯛ ꯐꯖꯔꯝꯕꯩ ꯅꯇꯨ ꯑꯣꯏꯅꯤꯡꯂꯛꯄꯅꯦꯕ꯫ ꯍꯦꯔꯥ ꯃꯊꯣꯏ, ꯆꯍꯤ 10 ꯍꯦꯟꯅ ꯅꯪ ꯊꯤꯔꯛꯂꯒ ꯅꯪ ꯅꯁꯛ ꯊꯤꯔꯝꯃꯦꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯒꯗ꯭ꯔꯣ? ꯅꯪ ꯅꯁꯛ ꯊꯤꯔꯝꯃꯁꯨ ꯑꯩꯅ ꯅꯪ ꯂꯦꯞꯅꯗꯤ ꯊꯥꯔꯣꯏ. ꯃꯣꯏ ꯃꯔꯤꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯃꯔꯤꯅ ꯃꯊꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗꯣ꯫ ꯃꯊꯣꯏꯅ ꯂꯦꯝꯕꯒ ꯈꯨꯜꯗ ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯆꯪꯈꯤꯕꯒꯤ ꯃꯤꯠꯀꯤ ꯄꯥꯎꯗꯝ ꯆꯂꯥꯝꯕꯗ ꯌꯧꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯗꯨ ꯊꯤꯡꯊꯕ ꯇꯧꯗꯅ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯁꯖꯤꯕꯨ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯤ ꯂꯦꯝꯕꯅ ꯃꯊꯣꯏ ꯊꯤꯔꯛꯄꯒꯤ ꯋꯥꯔꯤ ꯃꯊꯣꯏꯗꯒꯤ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯁꯖꯤꯕꯨꯅ, ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯏꯕꯦꯝꯃ? ꯀꯔꯤꯅꯣ ꯕꯥꯖꯤ, ꯉꯁꯥꯏꯗꯒꯤ ꯈꯅꯥꯎ ꯀꯪꯒꯩ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯈꯗꯥꯡꯅ ꯈꯗꯥꯡ ꯅꯣꯝꯕꯒꯤ ꯆꯣꯛꯊꯕꯒ? ꯇꯥꯊꯦꯝꯕ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯤꯔꯤꯔꯥ ꯑꯃꯨꯛ? ꯃꯊꯣꯏ, ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯃꯊꯣꯏ ꯊꯤꯕ ꯆꯠꯂꯒꯦ. ꯅꯪ ꯑꯩꯒꯤ ꯃꯊꯣꯏ ꯃꯥꯜꯂꯛꯇ꯭ꯔꯦ. ꯅꯣꯏ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ. ꯁꯖꯤꯕꯨꯅ, ꯍꯩ, ꯅꯪꯁꯦ ꯊꯦꯝꯕꯗꯨꯔꯅ ꯈꯪꯗꯣꯛꯂꯤꯅꯤꯅꯦ ꯑꯩꯒꯤꯁꯦ. ꯆꯍꯤ ꯀꯌꯥꯅꯣ? ꯏꯆꯥ ꯊꯣꯏꯅ ꯅꯪꯁꯨ ꯁꯤꯗ ꯄꯨꯕꯤꯔꯛꯑꯣ. ꯃꯥꯒ ꯂꯩꯃꯤꯟꯅꯍꯜꯂꯣꯅ ꯀꯞꯈꯤꯕꯗꯣ. ꯀꯔꯤ? ꯃꯊꯣꯏ, ꯅꯪꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄ꯭ꯔꯅꯦ? ꯑꯩꯁꯨ ꯆꯍꯤ 10 ꯅꯪ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄꯤ ꯇꯥꯊꯦꯝꯕ. ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯊꯣꯏ, ꯑꯩ ꯅꯪ ꯀꯣꯜꯂꯒ ꯌꯥꯝ ꯀꯞꯅꯤꯡꯉꯤ. ꯂꯥꯛꯑꯣ, ꯑꯩ ꯅꯪ ꯀꯣꯜꯂꯒ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯞꯀꯦ. ꯉꯥꯏꯈꯣ ꯇꯥꯊꯦꯝꯕ, ꯊꯣꯡꯒꯥꯜꯗ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯇꯧꯕ ꯅꯨꯄꯥꯗꯣ ꯆꯪꯂꯛꯑꯦ꯫ ꯏꯃꯥ, ꯕꯥꯖꯤ, ꯑꯩ ꯂꯨꯍꯣꯡꯕ ꯇꯣꯛꯑꯦꯅ ꯈꯔ ꯍꯥꯏꯕꯤꯈꯣ. ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯦꯡꯕ ꯂꯥꯛꯑꯦꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯈꯣ꯫ ꯍꯧꯖꯤꯛ ꯆꯂꯥꯝꯕꯒ ꯁꯖꯤꯕꯨꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯑꯗꯨꯒ ꯎꯁꯨꯕ ꯑꯍꯜ ꯑꯗꯨꯒ ꯁꯟ ꯗꯣꯂꯥꯏ ꯊꯧꯕ ꯇꯥꯗ꯭ꯔꯒꯗꯤ ꯗꯣꯂꯥꯏ ꯃꯅꯨꯡꯗ ꯒꯟꯖꯥ ꯀꯟꯅ ꯆꯤꯡꯂꯤ꯫
ꯃꯣꯏ ꯑꯅꯤ ꯃꯤ ꯈꯠꯅꯕꯒ ꯇꯥꯕꯤꯗꯦ꯫ ꯆꯂꯥꯝꯕꯅ ꯀꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕ? ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯑꯌꯣꯛꯄ ꯃꯆꯥ ꯆꯥꯝꯃꯃꯨꯛ ꯑꯩꯅ ꯂꯨꯍꯣꯡꯕꯤꯈꯤꯕꯒꯤ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯟꯗꯣꯔꯛꯑꯣ꯫ ꯃꯗꯨ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯊꯥꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯄꯥꯒ ꯅꯃꯥꯒꯅ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯏꯕꯥꯅꯤ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯣ ꯍꯨꯃꯥꯡ ꯀꯟꯅ ꯇꯩꯊꯣꯛꯂꯤ꯫ ꯊꯣꯏꯗꯤ ꯂꯦꯝꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯆꯂꯥꯝꯕꯒꯤ ꯃꯃꯥꯅ ꯀꯔꯤꯒꯤ ꯅꯣꯡꯃꯒꯤ ꯃꯇꯝ? ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯒꯗꯕꯅꯤ꯫ ꯆꯂꯥꯝꯕꯒꯤ ꯃꯄꯥꯅ ꯀꯔꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ? ꯍꯧꯖꯤꯛꯃꯛ ꯁꯦꯟꯌꯦꯛ ꯂꯨꯄꯥ 1,000 ꯁꯤꯡꯒꯗꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯏꯆꯥ ꯅꯨꯄꯥꯒ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯊꯣꯏꯅ ꯂꯦꯝꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯥꯊꯦꯝꯕ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯣ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯊꯦꯝꯕ꯫ ꯁꯖꯤꯕꯨꯅ ꯏꯕꯦꯝꯃ, ꯅꯄꯥ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯍꯥ? ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯇꯥꯔꯕ꯭ꯔꯥ ꯉꯁꯤꯗꯤ? ꯃꯍꯧꯁꯥ ꯑꯩꯅ ꯏꯔ ꯂꯩꯔꯤꯉꯩ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯊꯣꯏꯅꯨ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥ? ꯃꯄꯥ, ꯉꯁꯤꯗꯤ ꯏꯆꯥ 100 ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯥ ꯃꯄꯥ? ꯍꯩ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯁꯤꯒꯦ ꯍꯪꯂꯤ, ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯩꯗꯧꯁꯤꯒꯦꯅ ꯍꯪꯖꯤꯜꯂꯛꯏꯅꯦ꯫ ꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯥꯎꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯝꯂꯒ ꯏꯇꯥꯎ ꯈꯨꯅꯤꯡ ꯂꯥꯕ ꯃꯥꯟꯕ, ꯂꯨꯄꯥ 1,000 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯁꯤꯡꯒꯗꯧꯔꯤꯕꯁꯦ ꯍꯥ? ꯁꯤꯌꯥ, ꯆꯥꯛ ꯅꯤꯕ ꯃꯥꯟꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯁꯦꯟ ꯃꯃꯜ ꯍꯪꯂꯗꯅ ꯑꯩꯕꯨ 500 ꯂꯥꯕ ꯀꯥꯏꯅ? ꯍꯩ, 500 ꯂꯥꯕ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯤꯡꯒꯗꯕ ꯁꯦꯜꯗꯨꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯪꯗꯧꯕ ꯅꯠꯇ꯭ꯔꯣ? ꯁꯦꯁꯦ, ꯈꯥꯎꯁꯦ ꯍꯩꯗꯣꯛꯀꯦ꯫ ꯂꯦꯝꯕꯗ ꯃꯥꯒꯤ ꯈꯥꯎꯗꯨ ꯍꯩꯗꯣꯔꯛꯄꯗ ꯁꯅꯥ ꯃꯇꯨꯝ ꯃꯇꯨꯝ ꯄꯨꯞ ꯄꯨꯞ ꯇꯥꯔꯛꯏ꯫ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯣ ꯂꯦꯝꯕꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯆꯂꯥꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯅꯥꯗꯨ ꯆꯦꯟꯁꯤꯜꯂꯒ ꯈꯣꯠꯆꯤꯜꯂꯤ꯫ ꯆꯂꯥꯝꯕꯅ ꯏꯃꯥ, ꯕꯥꯖꯤ, ꯑꯁ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯀꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯆꯂꯥꯝꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯅꯥꯁꯤꯡꯗꯨ ꯐꯤꯗ ꯌꯣꯝꯃꯒ ꯆꯣꯡ ꯆꯣꯡꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯖꯤꯕꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯁꯤꯗꯤ ꯀꯥꯏꯗꯒꯤ? ꯊꯣꯏꯅꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯁꯅꯥ ꯑꯁꯦꯡꯕ ꯁꯣꯏꯗ꯭ꯔꯦꯀꯣ? ꯏꯃꯥ, ꯕꯥꯖꯤ, ꯑꯩꯒꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯑꯋꯥꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯩꯒꯤ ꯃꯊꯣꯏ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯊꯣꯏꯁꯨ ꯐꯪꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯁꯅꯥꯁꯨ ꯃꯐꯝ ꯈꯪꯅ ꯁꯤꯖꯤꯟꯅꯔꯦ ꯉꯁꯤꯗꯤ꯫ ꯃꯊꯣꯏꯗꯨ ꯋꯥ ꯉꯥꯡꯗꯦ, ꯂꯦꯝꯕꯗ ꯆꯦꯟꯁꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯖꯔꯤ꯫ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯄꯦꯟꯅ ꯌꯦꯡꯖꯔꯤ꯫ ꯎ ꯁꯨꯕ ꯑꯍꯟꯒ ꯇꯥꯗꯒꯁꯨ ꯀꯟꯖꯥꯛ ꯀꯟꯅ ꯆꯤꯡꯂꯤ ꯍꯧꯖꯤꯛꯁꯨ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯔꯛꯈꯤꯕ ꯂꯦꯝꯕ ꯉꯁꯤꯗꯤ ꯃꯊꯣꯏꯒꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯁꯖꯤꯕꯨꯒ ꯊꯣꯏꯅꯨꯒꯗꯣ ꯃꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯅ ꯃꯊꯣꯏꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯗꯨꯅ ꯅꯥꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯎ ꯁꯨꯕ ꯑꯍꯟꯗꯨꯁꯨ ꯃꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯩꯑꯣꯜ ꯑꯣꯜꯂꯒ ꯂꯦꯝꯕꯒꯤ ꯍꯥꯏꯕꯗꯤ ꯊꯦꯝꯕꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯊꯣꯏꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕ ꯑꯃꯗꯤ ꯃꯊꯣꯏ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯒꯩ ꯑꯃ ꯁꯟꯗꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ꯫